Online Manipuri YouTube channel asibu yengbiri mayam pumnampu amukka hanna taram noksari ahanbada yamna nungsiba birthday ngi video mu uchari mayamna su nuksibiduna ichanupi asigi birthday wish pibiramu mangol arsibat pibiramu haina mayamda nolukna paujanjari aduga mathangi update asina Lilong Bazar da duty tauba traffic amana soinairaba masana chatpa pot paiba ngamjadraba amabu pija pitak pibagi mami amani Sarbu Online Manipuri YouTube channel ki maikai degi ikai khumnawa uchari amadi respect tawjari aduga mathangi update asidi yamna nungaitaba wari amakhakta lijaramge nongma miramda kuina mahi tamduna leiruraba machado yumda thoglakhi mahi mapung fana tamduna mai paktuna halaklaba machabu ujabada mama mapado haraujaki ngahek phaminaduna wari watai nungaina sanaminakhi makhoi ahum ngahek leiraba matungda mamado chaksangda chak thongba changki mapa macha phaminaduna wari makha ta thanarakhi kuina unaru dabagi awa nungai wari kaya paudamnaki asumna wari ngahek sanaraba matung mapa aduna mamada hairakhi ibema ising glass amada purakera mama aduna khumlaki ai thabuk chilli lauraga thaklo ngahek leiraga amukasu ibema ising glass amada thakkeda handak mukti mamado khon kangkhatna haugatlaga thakpa yadro aina tawrisu thabukne mapado ngahek tumin leikhi manakta phamlaga wari saramba machagi wakhalda mawon khalakhi imaga babagagi marise phatraba jatla natragana imagi wakhan honglaba jatla asumna tawramdaba imani ngahek leiraba matung amukasu mapaduna ibema ising glass amtadi thakkeda handak mukti mamaduna jagat ki athiba khonda pumba singthoktuna mapabu ising adu laklaga thaknanaba chairakhi mamagi akanba wahi adu tabada machado wakhan sathina nungai raktre mamabu warauraba machaduna saurapna hanglakhi kari paukhumna ima ising glass amakak purakpabu kayam waba thabukno adukanba khondo kari gi sijinnaribano machagi warauba khondadu mamadu sangsilaklaga khumlakhi ibungo napase Parkinson kauba lainaduna kanna naribani doctor gi advice matung inna masana ngamba thabukti masana taunanaba kanna hairakpani napadi matam chuppa pakhon siduna masabu phamjinnanaba hone masina mahaki lainase phibam lusin halle namana ngasi hairiba athiba khondase napabu akhoigi irakta matam kuina leheningbagini ising glass ama pibabu kari leiba thabukno adubu ising glass adu napana chatlaga laurubada mahakki haksangdi kangkhatgadoribani mamagi wahido tabada machado warauramba khuding kauthoktuna mamana mapabu kayam luna khanjaba khanglakhi moral of the story di migi mateng pangbada mafam matam yengadabani nangi mateng na mibu manghanba yaudaba natte machabu nungsiribani haiduna laisabi pakhang fara phawba chak inbiba firul setbiba mado machabu manghanabagi matengni atanba kauba lainasigi layingnabagi pambai leite nadringaida cheksinminna hausi haibaga loinana online manipuri YouTube channel gi video asibu yengbiriba mayam pumnamakpu amukka hanna thagatpa phongdoksari anoba video gidamakta channel asibu nuksibiduna subscribe tobiramu. Thank you so much.